Ukhrul ki thaudokta laikhidaba miyoi mari sukhre haide ngara ayu Ukhrul district headquarter da laiba tangkol khul ani gi marakta lamgi wahauda unkanarakpadagi nongmai kapnarakpagi thaudokta taruk suba Manipur rifles ki person ama yauna kunja ani sekhiba aduga tharaga punna laikhidaba miyoi mari sukhre haide Ukhrul police tagi nongmai kunmathoi lakhre miyam gi mop ama Ukhrul police station da thomjalaktuna nongmai kunmathoi amadi yamlaba marusing laukre haide pawasina haidibade ngarang pung amade Punpun Khulani gi marakta lamgi wahauda khanna sainaba thokpadagi nongmai kapnabada sokpadagi laikanara khiba ama ngase ayuk pung nipan lom tabada laikhidre amaromda ngase ahing nongyai pung ani rom tabada masing yamlaba miyam ama Ukhrul PS ta thomjalaktuna nongmai kunmathoi amadi marusing lakhre haide masing yamlaba miyam amana Ukhrul police tagi lakraba nongmai singadudi 9mm pistol nipal insas rifle taruk AK47 nongmai ahum 9mm gi carbine ani SLR nongmai ama amadi stand gun amani haide Natana AK amadi insas ki maru kaya amaso lakhre haide center ga yana bakhara porak padagi naha ani du thadokibani haina koto no phongdorakre loina na Kuki taramathoi thadokpagi ayaba adu mari leinaba court ki khuthangdagi release tawbagi ayaba piraba ngaktani haide ngasi maitai aniga Kuki taramathoi ga sinakhre haina viral salakliba adu aranba pawni haide makhoi taramathoi dadi han thadokpagi ayaba piraga leirabani haide KCP MC progressive na wafam khara thamlaklimadude Kuki narco terrorist Pundana Kanglaipak Manipur Thugaibada Yauriba Kuraki E Singsi Mapangal Yamna Kali Karamba organization Singna Yat Seng Tokpada Mating Panga Ribano Haibadu Lebak Miam Kangna Lautopiro Aikoi Tama Atatai Taraga Sareng na Ngaka Yot Kibada Yingdon Laigada Oirade Aikoi Shu Pangal Sagat Kige Imangda Imina Una Yingdon Laiva Tabani Miamna Mapangal Happy Rabadi Yaknaba Maru Puntat Lage Haina KCP MC Progressive Pongtoragre Matanga 80 Kilosin Pudel Korongan Bakumana Sum the Pongtoragre Medade Kuki and create neighbor naimande maitai gi bukai lege moidauna preparation taw leiba sunate michang leiba sunate moidauna khulai leiba sunate moidauna sel thada bina leiba sunate haujik sumangai mana thokpani taw leirise neighbor naimande haina korongan bana phongdorakle NS 37 lambida loaded truck ama where dagi mai horoktuna chakre hari